Kayam kuirage. Aido khar thengkre. Kuidrida. Lakpibagi yam nungaijare. Kaidobi yorge. Isaw saram nisiba. Saudida. Sauni maram salaite. Horaba mo. Aibu gari hokragena. Haukideda. Karino. Nan khallibo khalse. Aibu gedorage. Taram nisidi. Yeng mangdre. Ai kedorage. Ai kaisu khanba leiteda. Khandabadu naro. Oirida wakhalda khallaga mata mangalliba. Yarba sigi warisa loishalaseba. Yarebu karino. Aisu kari haigadabano khangdre. Kaunaba kyaro khone. Adubu ngamdre. Oh. Nangna haisidi nasana nasabu acharaga nangi apenbo ori natro. Kaino ngasidi ahanaga manade. Hoi. Sorry da. Sofam toy. Ayamana nakoi sawaba sarugi hale. Adugi nate wakhalda onare. Nangi nungaitabadu khangi. Adubu uvigadaba manati uvidre natra. Nangi asigumba asonmana tausi ukhraga mina thamoi pena nokhibadura nangi apenba. Kaigino aina asuk pangdabi orisiba. Pangdaba nate thamoi sina nusirubagini. Karigino nakhoina asuk yam pangnisibo. Mi amabu masak khangdringaida karigi nungsiba piriba. Aigi khanthawdaba mikuptuna ngasidi aigi thamoise chaina masing khangda fangle. Pumnamak to kauthokpa tamlase habasu yade. Kaunaba kyara khone adubu wakhal manadi kaubu ngamde. Masibu aigi iraloradra. Hojik nangna pamisi karino. Magi konjal amuktang thajaba. Maramdi Maduna lamhelabi thamoise themjinjarage. tasina ngamnadra. Thamoi magi ningaida wakhal mana inaduna chatpana areppa leite famda. Nangi sigumba mikupse urakani khanglamnabadi imitse tangkhibane hena farame. Nangsu aibu hainadaba fahrabra. Karino nangna ngangliba mayamsibo tasina nangina tause ai yengba ngamdre. Nangbu hanagi punsida amukta halakhoba icham chambi ingaw ngawjabi nangna ngasi oiribi filmse karino Khangde kari haigadabano wakhal magi ningaida. aise yam phatre ko nangi awaba nungaitababu kauthohanduna hanagi punsida halahanba ngamdre. Nangna fataba misakama oramagabu ngasi aina waraba mikupta nangna igi fanabagidamagta hariba ngangliba mayamse hairamkidrane. Nanguma maruba ma phangzaba aisa kayada laiba fariba. Ai mabu kawba tamnage aduga nangbusu mapung khudingda aigi marub oina dum phangbo esage ko.